Ningthemsana, Chapter 12, The Weight of Staying. Leichel gi dolai na malangda, wakhal gi mami na ireida. Koi pai pai duna, amuk na chup lup duna. Hangki wahang kayadi, amuk na leirang gi leikada, amuk na upal gi usada. Marol thok ta balairang na, taibang miyoy oiram laba, kokani olang ba thamoy, wahang ta na yom laba, sanay bi magi thamoy do. Pukning wakhal gi leina leiba anaba amagum, machi mangdo na leiba na, sanay bi magi mathaw oy. Ngasi di na ho na hangzaba horai. Ayak na leiri basibo kaday dano. Aibu mapam sida karigi lakpano. Ay gisunat taba, dandi amabo isana yana lawduna. Ay na pangliba dandi asina kanagino. Karigi ay mapam sida lakpano. Wahang sige paukum amadi karamna amuk magi sangsada chatkani haiduna. Hanjin matanta hanglabasu paukum piba ngamjade. Amarom da laisa ngasidi mairababu uning lai. Una bayardraba numitsida manupa adubu yamna wari saning lai. Dandi oina piramba mathaw singdi phana yamna kakthari. Council ge officer sing aduna ngairibasi mana ningsinglakpa aduni. Ngasi military doctor amana mabu kauduni hidak pizay. Magi khutta sinarakti, madugi mahut mana mafam aduda laklaga, nungdi hidak adubo makhoi mamangda chanaba khangal lai. Masu hoi tamak hairam laga, citadel manungda leiriba layeng sang macha adudagi thorakle. Thorakpagi lambida leirak amadagi haizilakpa boyga chapchana thengni. Haira ing chap leptuna. Nangsu chatpa yare na thungdaba mafam leitrani bema. Boy oirambaduda laisa tahata changsinduna hai. Ay basayab ko unahalo, hazima khudakta. Boy nogle ay, wai wataga si yengo, maong malaliro nanggisa. Karan ngangda na lairano, amta unahalo ba ayga, changi hairubani, magi sipay na thongdagi tanhorai. Napahado sunokmi taurambado, liplaga hai. Mano chanpan Bini. Kali nung siya na puthabada break lao na kanglaba. Aduga nang na mayini. Akang buo ama ubada chakthik kadabagi ngairaga layba. Kadaydagi janghalani nang budi. Tanja jadaba sahitya duda sukto na yingi laisa. Sahitya ni na grammar ilanhik laladana. Haining lido amata samnadre. Ibe masakhiye. Sahitya da grammar gi mathaw taye di nangonda kanana hai. Aina haining liba wahai singdo gyan tahallaga loire. Sahitya da grammar leiti. Grammar semduna leiringe wahai gi fazaba mangda di kadai di fazarane. Mado angaw binang na khangloi. Lao aisu chatoini. Aiga changba yabra yengse. Nupadu na atay hai kibado ningthizana tabidi. Aroiba wahai duna haraw na noktuna buhay gitung inay. Nupadu su mayraba na thakpada haksang kangadaba kari no khra lawba lakpada Anidu lambida punkibani. Thongsalda fana kuina ngangnei, changba yani yaroi, boy natti laizabuni. Adubo, boy na ma yauri karisu tauroi hairabada, makhoi na ngamduna changagle. Nupidudi akoibado, mamit arawbado no otuna yingi. Makhoi na laklibado, main chamber aduni. Manungdo, machu gi faklangda machu oidi. Masa na laba chikna akoiba phaklangi masak oy. Living room adugi kachin amada wall da taknap sinduna semba mounted fireplace amalay. Madugi makhongda aram sokri ama madugi hek nakandana apikpa table ama. Mana asumna yenglingay boy na haira itapna. Nang sida layramu ma kaydorigi yenguge. Masayam soladi changakano. Sauraga amuk sikradi. Mai sifai singsina ibani pang tingagani hat kidoise. Maso hoi haibago makok tu satnom laga lehaure. Boyna bedroom adom da changkibado kuning kangduna thang laga inay. Aduga thongsan marum da laisinduna yingi. Kang tholda nga duna hiplamba nupa dusu boy changlakpa ubada yinglamba chido
nakan da tapna thamlaga yenglei. Boy makhutta pairakpa thaknabasingdu nakalgi table aduda thamkhraga chair ama lauduna famthai. Haksangdu ngamdradi report to kanadana yenghalo. Mairaba khangpo chingkhattuna suplamba phaisupto tapna semduna khummi. Aina yengdaba yadaba yawbugini. Nayangadu kangsille doctor nabu kari haige. Hidak khara kapi thoidongna ahenba leite. Mi oina pokladi khara sunaba tabani. Narapau nari hainingdaba magi manung kansilakpa matawduda boy tapna kawi. Mairaba boyna asamna magi maming kaurakpasida wakhal adubu haukibada pubugum tawrai. Nahan makhaidi igo aduna ngamlaga wadaba satuna leibani. Adubu ngasidi haksang adu sonbaga awaba lotnaba hotnabaduda khasiktang wana thoi khumlai tapna. Aigi mingsi yari makhai kaurano. Yambung haiduna su kaurakano. Robert su hayo. Nangna hayo. Maadi aina ngang bataroi. Aibana khoina marup amugumda ubasi ay pamdre. Nayambu oina ubasu pamdre. Ngasi aina layriba mafam. Aibu generally haiduna khallaga. Aigi anauba saklon siga chanaba ming amako. Magi wahaido yaningdana boy tapna khumlai. Nangi maray sibu kayang kuina kankidoino. Nangi asawa sibu chahi kayagi asawano. Yengu Mairaba. Nangi anauba saklonda ay sawde. Nangna ningthaw phambal mai thaduna. Aikhoy pumnamagi title lauthoklaga sifai singi leibaw onthoklabasu ay nangbu waraude. Aduba ayna gyan taba ngamdaba ama hairabadi. Aikhoy chili naw marigi manungda nang khaktani ningthawgi macha oiningdaba. Nang khaktani leibaki lo chingbo oiningdaba. Nang khaktani nathandagi oiba sangsarda nang khaktagi oiba taibangda maning tamna hingba pamba. Hayo Mairaba. Nang ngasi lepriba mafam asibo nangi thamoina pamna lepa mafamla. Atin mamatam aduda nakongda tariba wahay kaya aduna haksang ngamdabagi tapna chonglamba mihul adoki matik chaina fangali. Wakhal chena khalamlaga maso hay ama haigi khanduna yenglei. Adubu thongzildagi paisilakpa yamna hoba khonjal amatai. Anima khangprek khangna yenglei. Madudi thongzil marumda laisinduna lairamba nupiduni. Mana lomduna lairiba adudi thong oiramdre. Thonggumna yamna wangba masa ipapaba ayek palai oiramle. Khazikdang kanna nga tharubada ayek palai aduna upsinduna laimaida punna kenminarakpa oiramle. Mairabadi ngayaktang sawningbaga angakpaga punsinnaduna wa ngangdi. Boydi phukhagotuna laklaga nupidubu chingkhatli. Matawduda chaininglaktuna lona chairi. Ngayakta phong normal oina leiba haitaba nupisibu karino. Nupidusu lona khummi. Noina kanana wari aruba saraoge. Aisu taningdana changsinbani. Aduga thong oiramdri. Boydu sawningdasu susa tawnaduna leiba yaba matam oidre khanna mamaido amuk leithorakpani. Adubu Mairabagi pisum anido tap napsinnaduna makhoiba yenglambada ubada nupidugi nakongda phat changsinduna hairammi. Naraiba yengzahoro angawbi. Hairamlaga hobe thokre. Boybu tanabasu nanghauda nupido maya kaduna yenghawi. Masu mataw tamduna tung ina khigi haibasu mafam adudagi khongyek thangdokpa ngamdi. Mamit aduna Mairabadasu yengba ngamdi. Gyan men tadana koilei leiduna lei. Mayamdo asum haukrabada sanaibi matokfum khanglaktre. Ka aduda mana yengdaba pot leisinlaktre. Maram asina nupad aduna mabu adumak sawni yenglibra khanna kirup yenglui. Adubo Mairabadi chiedo amuk paikhatuna madu yengduna leiramle. Sanaibi ma wakhalda khalli. Sawbaga sayam thuna phaini ngaside. Magi sipaigi akiba dress to setrabanina masakase icham chamba pakhang maladana se phamungdaga leibani hek changsinba sunungaide aibu kari hairaga maimanak changsindoino kari narino kaina hek thangzilageda si haiduna humai manba chimbaldu kanglakpani adubu Mairaba cheduda yengna khonjeldu develop hairei
ꯇꯦꯕꯜꯗꯒꯤ ꯏꯁꯤꯡꯗꯨ ꯄꯨꯔꯛꯎ ꯃꯥꯅ ꯍꯥꯟꯅ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏꯁ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯖꯛꯇꯨ ꯂꯧꯗꯨꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯉꯤ ꯋꯥ ꯉꯥꯡꯅꯕ ꯅꯥꯏꯗꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩꯗꯨꯅ ꯏꯁꯤꯡꯗꯨ ꯅꯨꯄꯥꯗꯨꯗ ꯄꯤ ꯃꯩꯔꯥꯕꯁꯨ ꯃꯔꯩ ꯇꯧꯗꯦ ꯏꯁꯤꯡꯗꯨ ꯊꯛꯂꯒ ꯃꯊꯧꯗꯨ ꯃꯈꯥ ꯆꯠꯊꯩ ꯅꯨꯄꯤꯗꯨ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯀꯥꯡꯊꯣꯜꯒꯤ ꯈꯣꯡꯌꯥ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩ ꯑꯁꯨꯝ ꯋꯥꯁꯤꯜꯂꯛꯄꯅ ꯁꯥꯍꯦꯕꯀꯤ ꯍꯛꯇꯨꯅ ꯅꯞꯂꯤꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯔꯤꯄꯣꯔꯠ ꯌꯦꯡꯉꯤꯗꯣ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯉꯔꯣꯏ ꯐꯣꯟꯗ ꯑꯣꯏꯅ ꯌꯦꯡꯂꯅꯤ ꯃꯩꯔꯥꯕ ꯈꯨꯝꯂꯛꯇꯦ ꯌꯦꯡꯁꯨ ꯌꯦꯡꯂꯛꯇꯦ ꯁꯅꯥꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯜꯂꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯈꯥ ꯇꯥꯏ ꯑꯗꯨꯒ ꯅꯪꯅ ꯁꯤꯐꯥꯏ ꯃꯌꯥꯝꯒ ꯊꯥꯗꯣꯛꯂꯒ ꯏꯔꯥꯡ ꯁꯦꯟꯅꯍꯜꯂꯤꯁꯦ ꯁꯦꯟꯅꯍꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯂꯣꯏꯅ CCTV ꯀꯦꯃꯦꯔꯥ ꯊꯝꯃꯒ ꯅꯪꯅ ꯈꯤꯜꯂꯒ ꯐꯝꯃꯒ ꯌꯦꯡꯕ ꯌꯥꯔꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯃꯩꯔꯥꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯂꯥꯏꯁꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯅꯪ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄꯅꯤ ꯁꯤꯔꯥ ꯅꯨꯄꯤꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯒꯤꯠ ꯐꯝꯊꯩ ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯩꯔꯥꯕ ꯊꯃꯣꯏꯗ ꯉꯛꯂꯕꯁꯨ ꯃꯥꯏꯊꯣꯡꯗꯨ ꯎꯠꯊꯣꯛꯇꯦ ꯁꯅꯥꯏꯕꯦꯝꯃꯅ ꯂꯥꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯣꯏꯕ ꯑꯇꯩꯅ ꯊꯥꯖꯗ꯭ꯔꯁꯨ ꯅꯪꯗꯤ ꯊꯥꯖꯧ ꯍꯥꯏꯕ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯃꯊꯪ ꯆꯍꯤ ꯃꯊꯪ ꯌꯥꯝꯅ ꯂꯩꯔꯒ ꯄꯣꯛꯄ ꯃꯤꯅꯤ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯔꯛꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯈꯪꯅꯤꯡꯕ ꯑꯃ ꯍꯪꯉꯣ ꯑꯩ ꯂꯣꯏꯅ ꯍꯥꯏꯕꯤꯒꯦ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯔꯤꯄꯣꯔꯠꯇꯨ ꯅꯥꯀꯜꯗ ꯏꯔꯦꯟꯖꯅ ꯊꯝꯈꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯀꯣꯠꯁꯤꯟꯅꯗꯨꯅ ꯊꯕꯥꯛꯇ ꯏꯔꯦꯟꯖꯅ ꯊꯝꯃꯤ ꯃꯥꯕꯨ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯤꯕ ꯁꯅꯥꯏꯕꯦꯝꯃꯕꯨ ꯃꯤꯀꯨꯞ ꯈꯔ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯅꯨꯄꯤꯗꯨ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯁꯨꯛꯇꯛ ꯇꯧꯅ ꯌꯦꯡꯉꯤ ꯃꯩꯔꯥꯕ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯑꯍꯝ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯒ ꯃꯈꯥ ꯇꯥꯏ ꯅꯪ ꯍꯥꯏꯕ ꯅꯪꯁꯤꯕꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯈꯤꯗ꯭ꯔꯥ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯕ ꯂꯥꯏꯁꯒꯤ ꯃꯥꯏꯊꯣꯡꯗꯣ ꯈꯪꯍꯣꯡ ꯍꯣꯡꯈꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯥ ꯃꯤꯠꯆꯥꯅꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯋꯥꯔꯤꯗꯣ ꯃꯈꯥ ꯁꯝꯊꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯁ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ ꯁꯦꯅꯨꯒꯤ ꯅꯥꯛꯇ ꯆꯠꯀꯗꯕꯅꯤ ꯆꯠꯂꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯈꯨꯠꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ パイꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯀꯟꯕ ꯁahum ꯑꯗꯨꯅ ꯁꯅꯥꯏꯕꯦꯝꯃꯗꯨ ꯌꯥꯝꯅ ꯅꯛꯅ ꯐꯝꯊꯔꯛꯂꯤ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯊꯥꯗꯣꯛꯇꯦ ꯃꯅꯥꯛꯇ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯪꯉꯤ ꯃꯩꯔꯥꯕ ꯍꯥꯏꯌꯣ ꯅꯪꯕꯨ ꯈꯪꯉꯤ ꯍꯥꯏꯕꯗꯥꯏ ꯈꯪꯂꯕꯗꯤ ꯍꯥꯏꯌꯣ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯠꯇꯗ ꯁꯪꯁꯥꯔ ꯑꯃꯠꯇꯗ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯁꯨ ꯊꯩꯕ ꯉꯝꯗꯕꯅ ꯁꯅꯥꯏꯕꯦꯝꯃ ꯈꯨꯝꯂꯛꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯩꯅꯣ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯇꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯂꯩ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯣꯉꯥꯜꯂꯕꯁꯨ ꯅꯪꯅ ꯍꯤꯡꯕ ꯁꯪꯁꯥꯔꯗ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪꯅ ꯍꯤꯡꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯋꯥꯔꯤꯗ ꯑꯋꯥꯏ ꯑꯈꯨꯝ ꯂꯣꯝꯗ ꯂꯥꯛꯂꯕꯗ ꯅꯨꯄꯤꯗꯨꯁꯨ ꯋꯥꯔꯧꯕꯒꯨꯝ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯥꯠꯇ꯭ꯔꯤꯕ ꯁꯥꯍꯦꯕꯀꯤ ꯏꯪꯒꯤꯠ ꯑꯃꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯕ ꯋꯥꯔꯤꯅꯤ ꯑꯩꯕꯨ ꯑꯗꯨꯛ ꯍꯥꯠꯅꯤꯡꯕ ꯅꯍꯥꯛꯅ ꯍꯤꯡꯅ ꯂꯩꯔꯣꯜꯅꯨꯡꯗ ꯃꯥꯡꯂꯒꯗꯕ ꯑꯩꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯔꯤꯒꯤ ꯃꯣꯡꯐꯝꯗꯒꯤ ꯆꯤꯡꯈꯠꯂꯤꯕ ꯅꯨꯄꯤꯗꯨꯅ ꯋꯥꯔꯤꯗꯨ ꯈꯪꯂꯝꯕ ꯑꯗꯨꯗ ꯃꯩꯔꯥꯕ ꯄꯥꯏꯁꯤꯜꯂꯝꯕ ꯂꯥꯏꯁꯒꯤ ꯈꯨꯠꯇꯨ ꯈꯪꯀꯣꯝ ꯀꯣꯝꯊꯣꯛꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯕ ꯃꯥꯗꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛꯇꯪ ꯑꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯏ ꯍꯦꯂꯦꯟ ꯁꯅꯥꯅ ꯅꯪꯕꯨ ꯋꯥꯍꯜꯂꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯍꯤꯡꯂꯤꯕ ꯏꯅꯧ ꯅꯧꯕ ꯃꯤ ꯑꯃꯅꯤ ꯏꯔꯥꯜ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯑꯩꯕꯨ ꯑꯩꯒꯤ ꯍꯧꯈꯤꯕ ꯃꯇꯝꯗ
langsaki haiduna hingna phumnaba nangi nachildumagna order piba ngamba aigi kana leite matagum umangna question balam hang aduda nangi sipai singna chingduna ikhong ikot punsinba maduda supelaktraduna ayo haiduna idom chaina khangzaba phau ngamloidaba maongda chimbalsu china punsinbiba wai singdo mairaba taba ngamlaktre ado waba mikup amagi wari singdo macha khaina hairak taba ngamlaktraduna hairi nang thokro ai pothage ado yade sanaibema khangzilamba pirangdo yamna tapna taraklaga warauna yengduna khummi tadaba yaroi aigi awaba waridi nangina phamda nokphadeni numit aduda ahingi nogle nungsit marakta aina leinungduda phunduna sibadu natra sayatna tanaba sinkibado warauba miting aduda milo pirang ithan thangatuna taba sungamda kapthokpa sungamda ahing aduda mana wakiba wari tamduna pukning adu taning magi mitmangda phamliba mabu ubada mairaba sanaibe mabu konsenning bana khutsa adugi shingli pomba matat tatkigadabagum phaurai nupi aduna atopa sangsardagini haizarabasu haukiba kauduna inaunaba punsi amada hingli hairabasu mairabagi maphamdadi mitmangda famliba mahakto matam adugi magi mahu chaubi helen sanaduni khut aduna china konsinduna thamninglibasu atai kanabu natte magi helen sana adubuni adubu nungsiba aduna thamoigi ohenkiduna asaw bhaibaduna ngamhanduna mairaba phamungdagi kumduna phuk hagotuna lepi wadi ngangda nupidugi khudang paiduna chingakle nupidusu adumna tawrakani haibadi hek thazarudabana tingak yengi adubu mairaba laisabu thongzil phau chingduna puraklaga thongzil wangmada sapu kalap inthoklamlaga thongdu makhol thokna lonsilli mabu yengningde haibagi tanthorakpani khanduna sanaibe madi hena warokre adubu kana amagi maramda amukta thamoi sokhidriba mahakna ngasidi sangsar amada khangaudana thengnaba nupa asina mabu yengningdaduna tanthopirakpani haibasi khallubada magi mapo kaidriba thamoi ado machet kintharakpagum phawalli kapkandaba mahakto ngasidi thongzil wangma aduda phamthaduna pena kapthorakle thongzil wangmada lepliba nupadusu fana kuina leptuna lei nupi aduna kappatoklaga mathanta hogotuna chachakhraba phawba mairaba maphamduda adumak lephawi punsise angakpa kaya ki marumda angakpa lising lei angakpasing adugi marakta ngasi aina matau karamna mi oina poktuna sangsar asida leiramliba haiba asisu angakpasingi manungda amani marol naiba atiyana maroli sing thokna leirabasu mitna labna uriba numit tha thawan sing asi nattana aikhoina karisu uba fangde ubagidi uningi karigisu uningloi masing thingamdana leiriba thawan sing aina leiriba sangsar asi nattaba atopa sangsar kaya makoi sing asiga chang tamduna yenglubada aikhoigi sangsar asidi kaksing macha amana honba piklaba kabok machet adugum pak sanna sandokliba universe asida mami tajibani asumna khalluba mikupta wakhalda he khalai prithibhi wangmada leiriba angakpa graha amadi masing thingamdraba thasa kayabo nainaruba mikupta mioi bahaiba aikhoigi napal sakti amadi kalak chawbagi wakhal asidi karisu nattaba khuttagi choina kenkhiba uphalgi khozok adunasu hi namagul leiramgani adubu kalak sauba sakti bu pamjadaba paklaba malangpal asida aikhoina pokpagi maram phawba khangzadaba napal chawba kanana phatte khangna magi aningba aduna lamsingbakum mitsuda konunggi nungaiba amadi pumnamak magi oininglakpagi kalak mihauba aduna lamsing oiduna Arun mi thadok laga
ꯃꯩꯔꯥꯕꯒꯤ ꯌꯦꯛꯅꯕꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯌꯦꯛꯅꯕꯅꯤ ꯈꯪꯅ ꯈꯪꯅ ꯃꯦꯟꯖꯣꯔꯒ ꯈꯨꯠ ꯁꯝꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯋꯥꯌꯦꯜ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅ ꯈꯨꯠ ꯁꯝꯅꯔꯛꯂꯕꯗ ꯁꯇ꯭ꯔꯪ ꯈꯣꯡꯅꯥꯎꯒꯨꯝ ꯊꯥꯗꯣꯛꯂꯤꯕ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯏꯟꯕꯗ ꯇꯥꯔꯦ꯫ ꯍꯦꯂꯦꯟꯁꯅꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯦꯟꯊꯣꯔꯛꯅꯕ ꯁꯤꯜꯂꯒ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯕꯗ ꯌꯥꯅꯈꯤ꯫ ꯂꯤꯟꯗꯥꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯈꯪꯂꯕꯗ ꯃꯤꯠꯁꯨꯗꯥꯅ ꯀꯧꯁꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯈꯔ ꯁꯤꯟꯅꯈꯤ꯫ ꯂꯤꯟꯗꯥꯅ ꯊꯣꯔꯛꯄꯗ ꯔꯣꯕꯔꯠꯇꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯁꯦꯅꯨ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯤꯟꯗꯥꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯄꯗꯣ ꯔꯣꯕꯔꯠ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯆꯨꯝꯅ ꯇꯅꯣꯛꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯤꯠꯁꯨꯗꯥ ꯃꯆꯥ ꯎꯕꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯂꯥꯎ ꯂꯥꯎ, ꯍꯟꯗꯛꯇꯤ ꯏꯆꯥꯁꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯇꯣꯏꯔꯦꯗ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯔꯣꯕꯔꯠ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯤꯟꯗꯥ ꯂꯥꯛꯑꯝꯃꯤꯁꯤꯅ? ꯀꯩ ꯊꯕꯛ ꯂꯩꯒꯦ? ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟꯒꯤ ꯋꯥꯔꯤ ꯂꯩꯗꯨꯅ ꯁꯥꯔꯝꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯈꯪꯅꯤꯡꯂꯤꯕꯣ? ꯔꯣꯕꯔꯠ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯥꯛꯄꯒꯤ ꯃꯔꯝꯗꯨꯗꯤ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ, ꯆꯥꯕ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯗꯕꯒꯤ꯫ ꯑꯗꯣ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯊꯥꯏꯅꯗꯒꯤ ꯄꯥꯝꯖꯔꯛꯄ ꯆꯥꯅꯕꯁꯤꯡ ꯈꯔ ꯁꯦꯝ ꯁꯥꯍꯜꯂꯒ ꯄꯤꯖꯔꯗꯤ ꯍꯛꯆꯥꯡꯗꯣ ꯊꯨꯅ ꯀꯜꯂꯅꯤ꯫ ꯃꯤꯠꯁꯨꯗꯥ ꯊꯧꯁꯥꯗꯦ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯈꯨꯖꯤꯟ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯈꯨꯝꯃꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯄꯦꯠꯂꯤ ꯍꯥꯏꯗꯣ ꯏꯃꯥꯗꯤ ꯃꯤ ꯃꯆꯥ ꯅꯨꯡꯁꯤꯗꯦꯅ ꯂꯩꯕꯅꯤꯅ ꯈꯪꯉꯝꯃꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛꯁꯪꯒꯤ ꯊꯧꯒꯜꯅ ꯊꯣꯡꯉꯒ ꯂꯩꯕꯅꯤꯅ ꯈꯪꯗꯦ꯫ ꯏꯃꯥꯁꯤ ꯇꯣꯝꯕꯤꯗꯤ ꯃꯩꯔꯥꯕꯒꯤ ꯑꯄꯥꯝꯕ ꯌꯥꯝ ꯈꯪꯒꯟꯕꯅꯤ, ꯑꯗꯨꯅ ꯆꯔꯆꯇꯩ ꯀꯧꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯃꯁꯥꯒ ꯉꯝꯗꯕꯒ ꯀꯦꯝ ꯆꯥꯔꯣꯏ, ꯆꯥꯗ꯭ꯔꯗꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤ꯫ ꯃꯤꯠꯁꯨꯗꯥ ꯃꯆꯥꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ꯫ ꯅꯥꯔꯒ ꯅꯥꯖꯔꯦ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧꯔꯣ? ꯅꯪꯅꯦ ꯅꯊꯧꯅꯗꯕꯗ ꯅꯊꯧ ꯌꯥꯝ ꯁꯥꯅꯨ꯫ ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯀꯅꯥ ꯂꯧꯗꯅ ꯑꯁꯨꯛ ꯄꯪꯂꯤꯕꯅꯣꯅꯦꯅ ꯏꯕꯨꯡꯉꯣ? ꯏꯃꯥꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯤꯅ ꯀꯅꯥ ꯂꯧꯕꯒꯤ ꯐꯠꯇ꯭ꯔꯤꯅꯣ? ꯊꯣꯛ ꯑꯣꯡꯈꯠꯂ ꯈꯨꯝꯃꯛꯄꯗꯨꯗ ꯃꯤꯠꯁꯨꯗꯥ ꯊꯕꯥꯛ ꯌꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯔꯣꯕꯔꯠꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯄꯣꯛꯄ ꯅꯆꯥꯈꯛ ꯅꯆꯥ ꯑꯣꯏꯅ ꯈꯟꯕ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯍꯣꯏ, ꯃꯩꯔꯥꯕꯒꯤ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯄꯦꯟꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯦꯟꯗꯦꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥꯅ ꯁꯥꯎꯅꯤꯡꯂꯁꯨ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯊꯝꯕ ꯉꯝꯒꯗ꯭ꯔꯣ? ꯃꯤꯠꯁꯨꯗꯥ ꯍꯧꯒꯠꯇꯨꯅ ꯇꯍꯥ ꯇꯍꯥ ꯈꯣꯟ ꯋꯥꯡꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ ꯅꯪꯕꯨꯅ ꯑꯁꯨꯛ ꯇꯣꯟꯅ ꯊꯝꯂꯒ ꯃꯥꯅ ꯑꯋꯥꯡꯕꯗ ꯐꯝꯂꯤꯕ? ꯅꯍꯥꯛꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯈꯖꯤꯛꯇꯪ ꯇꯥꯔꯕꯗꯤ ꯃꯤꯒꯤ ꯃꯈꯥ ꯊꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯂꯣꯏ꯫ ꯀꯗꯥꯏꯗꯒꯤ ꯇꯣꯟꯅ ꯊꯝꯕꯅꯣ? ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯇꯣꯟꯅ ꯊꯝꯃꯤ ꯍꯥꯏꯔꯒꯦ? ꯍꯣꯏ, ꯔꯣꯌꯦꯜ ꯇꯥꯏꯇꯜ ꯂꯧꯊꯣꯛꯂꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈꯛꯇ ꯂꯧꯊꯣꯛꯄꯁꯨ ꯅꯠꯇꯦ, ꯃꯥ ꯃꯁꯥꯁꯨ ꯌꯥꯎꯅ ꯂꯧꯊꯣꯛꯂꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯋꯥꯇꯅꯅꯣ ꯏꯃꯥꯅ ꯇꯣꯟꯅ ꯊꯝꯕ ꯍꯥꯏꯔꯤꯁꯦ? ꯆꯥꯕ ꯊꯛꯄ ꯆꯠꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯕ ꯂꯝꯁꯤꯡ ꯃꯩꯔꯥꯕꯅ ꯃꯨꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯅꯠꯇꯦ ꯏꯃꯥ, ꯏꯃꯥꯒꯤꯁꯤꯕꯨ ꯑꯩꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯃꯔꯨꯝꯗ ꯖꯥꯠꯀꯤ ꯊꯕꯛꯀ ꯇꯧꯔꯤꯖꯥꯠꯂꯣ? ꯑꯗꯨꯒꯨꯝꯕ ꯂꯩꯔꯗꯤ ꯑꯔꯦꯝꯕꯗ ꯇꯣꯛꯀꯅꯤ ꯏꯃꯥ꯫ ꯅꯈꯣꯏ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩꯁꯨ ꯄꯥꯝꯗꯦ, ꯕꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕꯗꯒꯤ ꯃꯩꯔꯥꯕꯅ ꯍꯦꯟꯅ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯄꯥꯝꯗꯕꯅꯤ꯫ ꯍꯣꯏ, ꯍꯧꯖꯤꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 3ꯗ ꯌꯥꯝꯕꯨꯡ ꯆꯧꯈꯛꯇꯅꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯈꯤꯕꯗꯣ꯫ ꯏꯃꯥꯒꯤ ꯑꯁꯥꯗꯣ ꯑꯣꯏꯔꯣꯏ꯫ ꯃꯥꯒꯤ ꯑꯔꯣꯟꯕꯗꯣ ꯃꯆꯥꯅ ꯈꯪꯈ꯭ꯔꯅꯤ ꯄꯥꯈꯠꯅ ꯃꯤꯠꯁꯨꯗꯥ ꯇꯞꯊꯔꯛꯏ꯫ ꯃꯥꯒꯤ ꯃꯉꯛ ꯍꯥꯏꯒꯠꯄ ꯃꯑꯣꯡꯁꯤꯗ ꯏꯃꯥꯅ ꯄꯦꯟꯗꯗꯨꯅ ꯄꯪꯉꯥꯏ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯔꯤꯕꯅꯤꯅꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗ ꯔꯣꯕꯔꯠ ꯇꯞꯊꯩ꯫ ꯅꯠꯇꯦꯅꯦ ꯏꯃꯥ, ꯏꯃꯥꯕꯨ ꯂꯥꯟꯅ ꯂꯧꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ꯫ ꯃꯥꯅ ꯁꯛꯇꯝ ꯑꯃ ꯑꯣꯜꯂꯛꯂꯤ ꯍꯥꯏꯗꯨꯅꯕꯨ ꯃꯩꯔꯥꯕꯁꯤ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯍꯣꯏ, ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯕꯨꯡꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯈꯪꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤꯗꯤ ꯄꯥꯕꯨꯡ ꯈꯛꯇ ꯅꯠꯇꯦ, ꯏꯃꯥꯁꯤꯁꯨ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯆꯧꯁꯨꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯃꯥꯁꯤ ꯇꯣꯝꯕꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯁꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯕꯅꯤ꯫ ꯁꯤꯕꯨ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯅ ꯁꯨꯝ ꯍꯥꯏꯅꯍꯜꯂꯤꯁꯦ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯔꯔꯣꯏ꯫ ꯏꯃꯥꯒꯤ ꯐꯠꯇꯕ ꯄꯨꯛꯇꯣ ꯉꯥꯏꯍꯥꯛ ꯀꯗꯥꯏꯗꯅꯣꯃ ꯊꯝꯃꯒ ꯏꯃꯥꯁꯤ ꯇꯣꯝꯕꯤ ꯑꯝꯇ ꯀꯧꯕꯤꯌꯨ꯫ ꯃꯁꯥꯁꯤ ꯈꯔ ꯊꯨꯅ ꯀꯜꯍꯟꯗ꯭ꯔꯗꯤ ꯂꯩꯕꯥꯛ ꯁꯂꯥꯛ ꯁꯥꯔꯅꯤ꯫
Asi haiduna Robert thokige tawi. Adoba mitsuda karigumba ama haihonaba sem saram laga hangi. Aingonda takpada thauna puthokduna leitrabasu nangna chatuna silubadi kaidawi. Robert mamai onsilakti adoba tapna khumlammi. Aidi chatloi. Mana chamna khumlamba atinba pakhum aduda mitsudagi atopa asa amagi maira chukhathawi. Mana khalli haifam khangdana machagi thamoi manungda mairababu kadaidano mayaba ngamdaba ihul ama yauri haiduna. Mahusadagi hauna mitsudana machad chirol toraklibasi phanadi makuire. Adubu machagi nada haptaba phagi pharata thokpa tokpa matau asita tawduna lai. Ngasi phawbo hongdaba machagi matau asida nungda leiriba ihul ado mitsudagi wahaina chingkhatpa ware. Maram asina upai thirei madodi ibema sanani. Thamoina tanik tani wakhalna irumlum. Haifam khangdaba awabana ingaw ngawna leisaba magi punsida wahang kaya hanglakkani haibadi sanaibi makhallude. Ngasi ngarangdi mangonda thabak bide. High commandagi pirakpa order oibana sanaibi mana thabak tawdana machi mangduna leibado kanana sumangonda yette. Mana changing mama phamda changhalli mana tawningba tawhalli. Adubu sanaibi mana khangdaba ama hairabadi magi maning tamna tamhalliba khongthang adugi marumda karigumba ama lei haibasini. Haina sanaibi ma citadelgi mayai chabuk tahauba gulmohar pambigi makhongda mangduna famli. Famfam ama tharibado magidi yamna chanazabi thokhiduna makhong animak thangatuna masana masabo konsenduna famli. Mamli tauraba numidang adugi mi chikpa tanjado yinglaga senu magi be magi nakta prapap changsilai. Sukthaduna lairamba nupidusu kaugi taubani adubu senu na taha nakna changsilaklaga hairei. Ibema sana ngasidi athengba hingda mafamsi thadoknaba thorang taurasi. Nupidu thawai kharaga nungaitana lairambana suktuna senubu yingi. Nangsina thengnari khuding chenbagi wakhakta haidana leihe. Atopa wariga amata leitro. Nupidugi matawduda senu tawfam khangde adubu nahan makhaigum panganggangduna leiba yaba nattabana hina jacksonna hairei. Menjor sahib ki thorangni soiba yadaba thorangni. Wana chengadaba natte. Gate asigi wangmabu hek lanthoklabadi wa loire. Sahib machagi mama ibimana aikhoigi mateng yamna chawna pamgadori. Soiba yadabani ibema. Menjor sahib na ibema bu khawrangna ngaiduna leibani. Kanano noina menjor sahib haidana yam toina palisibo. Mamingdu tabada ai kok yam chi. Senu ngaglui adubu kauthoklabani haiba gyan taraktuna khommi. Ibema gi pabunga hek pokminaba ikhurani. Asumna mafamsida wana leiri tabada sahib to tumfam chapam khangdana leiri haina tattana chithida panbirei. Sanaibe matumina ngak leikre adubu menjorgi matangda wari sabado magi hakchangda yamna hainadaba haifam khangdaba sawningba ihul ama phawi. Khangde ngasaidagi sawningduna leibana oiramgadra. Adubu masu ngak leiramlaga hairei. Senu nakhoigi general sahib sibo aigi ningsingba thoktraba matamdagi sumaina sum phattaba nupa ama oirakpro. Senu do lindana haiganu haiba wahi kaya kaukiduna nokthokduna hairui. Sahib lo hairi sibo ibema. Sanaibe mayam excited oina makokto thoknomi. Senu makha tarai. Yamna phabani. Sahib ki asigumba saktam ama leiramgani haibase aidi mangda phawba manglude. Ngangna basu khuwa ama tawba zatnida. Ma siningthau macha oireroi haiduna sahib na konungdagi chenthopa khuding mapai bungona mi thadoklaga phaduna pusin khibana kongaini. Aduga sahib ti lai payam pambani. Nongma sahib na yekpa ibemagi ayekpa saktamni haiduna pubirakpado ai kautri yamna phazakibani. Ngasi mana uriba mataw asiga yamna chanadaba wari kaya taribado
sanai be ma gyan tadrabasu lepanai dana taninglei nongbata khangninglamdaba wari kayasu mathang khanninglakpagum makha taw haibagum yinglei adubu nupimcha adudi sanai be mane yingduna leiribado ubada gyan tazaraktuna phamlambadagi phuk hagotuna ta hairei ai imai be mana thiramlani ibe masu sem saduna leibi mi thaduna lobala anjagi si hairam laga hobe maike amada chatkre chatkhiba senubu fana kuine ying hawi loina na laisana khangi madudi magi wahangi pakum sing senuna piba ngamloi adobu haukiba khangningbagi ihuldo pumna magna thairage khalli senuna hairamba chenbagi upaido ningsinglaklavada khalli aswabasibu chenda chenkrage mafam asida leitraga loire wakhaldo khanduna pumna mag hondok lamaga chatkrage haibasida chap yungna leble amamba madi khamluba yade hena mamsilaktuna citadelgi atiyada mahusagi amamba marakta masak khangdaba haurafam khangdaba nongmu kayana tapna paiba haurakle mitsudana oiraroi khangbana robot mana oina chatuna boigi mamabu kaurure chaksang changduna mabu cha ising sinba langhangadaba natte supnatagi mairabana pamgadaba moongado taktuna semanbani haibaga tawbaga ngaside mairaba mahusa chabadagi chakhom khare hengatna chakhi haksangdo khajiktang nungairakpaga living room aduda thoklaga phammi sipai ama changsilakpaga ngarangi report pirammi thaudoksing aduda mai chakhiba office amadi yeknabagi maikedagi sikhiba miyuising makhoigi khongul likhiba asina chingba boigi mamabu thiluraga halakpa yaiphabasu tanja aduda changlei mairabana wa hainingba manba matauda sipaidu thokre haina yaifaba prapap changsinduna hairei general report khara leire masiga loina na Helen sana amwadi senu makhoi ni yam chingna ningai oiba moongda wari sakhi haiduna aikoi gi sifai singna tammi wari du tapna tahoba singi matung ina makhoi ngasi mafam si thadoktuna chena ba thaurang loire mairaba kari shwairakte yaifaba na pirak report singdo tapna faklaga yengi aduga thasadana khumlei chaningladi chatkhrasan irai laina thadokho wahaidu da nupamcha adu yinglei adubu mana yingna mairaba hagotuna hoimai hairamda amuk hanna bedroom da changkhre chumi magi wakhal chaning mana khong thangatuna leiraba kana amabu aikhoina phajinba ngamloi phajinduna thamnaba pambai kaya puthokuna thamlabasu maning tamba pamlaba thawai amagi tauba ngamba saktibu nushibana maithiba piba ngamloi haiba mairabana munna khangi tanglong loidam yairakpaga wakhalgi nungnang behengalei kudakta sinma thaurang oirabasu mi watabana amadi mitsudana tungda lepana irai laina thoklada boi khalli adubu amang manongi mapai maraktagi amuk litsilakpa thabalgi mangalna sanai bi mabu khamagu wakhalbu ningsing mangjingna halli adubu khudakki thaurang aduna amadi mafam masidagi magi bi mabu puthokninglaba senugi ihulna lamjingduna nupi anido makhoigi lepham singdagi thorakle sipai sing duty taribado makhoida hanna yinglakte athengma matamda thabak subagini khanduna haifetamak yinglaga magi mathau tawnakhi marum amada laisinduna leiringe sanai bi megi matau ubada senu tapna hairai ibema kari wakhalno adukluna khanbiri badubo chatkadori basi mafam kaida natte ibema ki yumdani laisa nokta yada gum noglei masu maduna phare khalli mafam asidagi bu thoklabadi magi sangsarda hanba yabagi maning tamna upai thiba ngamlani khanna makhoina laisinduna leiringe mitsdagi mi oira male changsilaktuna makhoibu mafam amada ningthizana thambire duty change tawnarakpa ngaibada matamdi fana hausinki hauzik phawba sanai bima masana masabu mafamsida leitanaba mathanda convince tawzaduna tarang amada family
Senusdi harauri ngasidagi maning tamlani haina. Duty chings tawnarakpagi sipai loina sindokpa matang ado yaurabada Mitsudagida leiba nupa ani changsilaktuna hairare. Se, aikoina purakliba phirol si hongo. Nakhoi gari amada tonglaga Citadelgi gate fawba thokani. Gate wangmada nakhoibu thanamlaga aikoi lambi amada chatkani. Nakhoibu hana ngaiduna leiramba gari amada nakhoi amuk tongduna chatkani. Loisilo, aikoi mapanda leirage. Asi hairamlaga nupa singdu thoki. Somdana senugi chakrida sanaibi mawakal nunghannaba tawdana. Phizoldu ningthizana sachinkre. Hek yengbada chumnagi nupisingna setnaba phizol mande. Inak yamna khunba natraga saktibu chawna paiba kana amagi imungi machasingna setkadaba phizol mali. Anidu loishinduna thorakle. Kokto upliba phandoklaba tupi aduna maigi saruk ayambana khumkre. Mi ya langba yadaba Makhoi mari khak tarak laklaga Mitsudagi chamber gate aduda leiramba gari amada tongkhatli. Gari adu start tawduna thorakpana gate palli. Adubu mangda tongliba nupa aduna thongakpasing aduda hai. Brigadier Sahib ke loina bini amana machal nupini. Nupa singdo gari aduda haifet yengi. Chummi makhoina tongliba gari do Brigadier Sahib ke da leiba gari shingi manungda amani. May sumamlap tawbana tungda tongliba tupina may tangkay kumlaba nupi aniduda haifat yinglaga garidu thadorakle. Gate ki wang mahiklan baga senudi harawba nupi tarakle. Adubu sanay bima harawfam khangde gate tagi khara chathoraklaga horiba upal ki lambi lan thorakle. Mafam aduda garidu khami haina khibagi matung inna wangangda masana khangna kumthaduna lepi. Makhoidagi laptakna gari amana marumda khamlibado makhoibu ngaiba oiramgani haiba sanai bema khangle. Wahi khara sinaramlaga Mitsudagi nupa singdu chatkhi. Nupi anidusu amana amada yengnaduna chatlasi haibakum ingit pinai. Adubu sanai bema na khongdu thanglagi hek tawbaga tanjaduda lambida chatliba nupa aniduna sanariba warido tarai. Sahib sibu kamdawgadabano. Khongdagi ton fawba laihawniktuna laihawri. Adubu manakta kana changano haiduna kana amata manak changma ngambagi phibamda laihawde. Nupa amaduna amuk khummi. Onthokpani nongsu tarakadaba mali. Imung manungnena lairidusu changdunasu yengbiroi. Onthokpagi ahing oigadawri. Wari sana chatkhiba sipai anido makhoidagi khongthang hengatkre. Citadelgi wangmada leiba oibana duty loibagi mayumda hankiba sipai singni. Makhoi suliptana lakbana lapna khamliba gari adugi manak yogadore. Adubu sana ibima thaglamba khongthang chapleplaga asa amada nokliba senubu yengduna hairei. Senu, ai chatpa ngamlaroi. Wahaiduda senu maka lapna noklamba minok ado khangan hanjin khiduna yamna ngakna yenglei.